Manipur Top Channel dagi video amta update tawjage ngasi ayuk phongmasi phongna January gi tang 19 da Sajid Misi da senabasing phadrabadi asiba haksang loroi pung 13 gi general strike tawgani JAC Ngarang numidang pung 7:40 tarakpa matamda Lilong Mairen Khul makha lekai da laiba MD Abdul Wahid Elias Themung sai 18 apokpa MD Rausan Alibu aina yadaba nisasing yonbagi damak phanaba police amadi alada gi thomising na punna lakpada nongmai na panduna laikhidraba MD Sajid Khan gi misi gi matangda ngasi nungthil Lilong Mairen Khul makha da miyam gi mifam ama pangthokre Ngasigi miyam gi mifam aduda JAC against the brutal killing of MD Sajid Khan chai 18 haiba ama siemba ko loinana laingak na misi asida sienriba miyoi natraga miyoi sing pung 13 gi manung Faraga miyam khangna serak pigedabne masi thabak on onthoktrabdi lakliba January gi 18 gi numidang wairang pung 3 tagi mathang gi numit January gi 10 dagi numidang wairang pung 3 fawba pung 13 gi National Highway 102 Imphal More lambi Hingduna general strike tawgani haibna singba warep sing lokre mifam adu saruk yakiba JAC gi convener MD Serkhana ngasi lokiba atai warep sing miyamda phongdokladuna laikhidraba MD Sajid Khan gi misi asigi matang na senariba miyoi natraga miyoi sing pung 13 gi manungda phagadabani yanaba puraktriba phawba asiba haksang lawdaba misi asiga mari lainana judicial inquiry tawraga maraleba miyoi sing atuba matamda ain gi matuk inna laibak miyam khangna serak pigidabani misi asida senariba miyoi sing laikai adudagi matam suppi oina Tokibaga loinana kanagumba senariba miyoi sing adugi yum amasum inkhol laiba yonba yahandaba laikhidraba MD Sajid Khan gi misi asigi matangna karigumba pung 13 gi manungda senariba miyoi sing phadaba tarabadi JAC na lamdam asida lairiba CSO singa tanaraga lakliba January 18 gi numidang wairang pung 3 tagi hauraga kungi numidang wairang pung 3 fawba National Highway 102 da general strike chathaba amadi MD Sajid Khan hatpada chenaba maraliba miyoi adugi maral mathun punamak laikhidraba setki lehauriba loinabi amadi masada piba hairiba warep sing asine panba yabadi ngasigi mifam aduda Lilong Thawal Nagar Panchayat ki ward number 7 gi councillor MD Abdul Kalam Panchayat asigi hanagi chairperson MD Asad Ali ward asimaki WDC member MD Abdul Samadna President member sing oina saruk yaki haina su pausina makhatana phongdoragli thank you